Union Home Minister Amit Shah na mayai tangbal loduna Manipur gi hojik oidiba law and order security amadi development gi matangda review mifam ama ngarang Delhi da pangthok pagaloina lanjineri ba sing khunda leita hanbagi matangda su khanakre hari hiramasi gi matangda national gi tongan ba media house sing na phongdolokpa report sing gi matungina Union Home Minister Amit Shah na mayai tangbal lorga pung ani makhai rom chup na pangthokhiba awang ba thaki mifam aduda Manipur gi governor Ajay Kumar Bhalla Chief Secretary Dr. Punit Kumar Goyal, Security Advisor Kuldeep Singh amadi Manipur Police ki DGP Rajiv Singh su sharuk yaki hairi. Mifam aduda Manipur gi makok thongbo official sing na hojik state asigi ching amasung tamdak oiriba security gi matangda marik chumba paudam kaya Union Home Minister gi mafam da thamki. Chahi ahum pharaklaba irang asina maram oiraga lanjinariba sing mahusagum khunda leitana bagi matangda su kup na khanaki hairi. Nakalamarom national media gi atopa report amagi matungina Mathang tha February gi tang taraga humdoida chahi ama phargadaba Manipur da thamliba president rule asi makha sangthanaba center gi thaurang lei haina official amana phongdorki hairi panbayai mamang chahi kumjal lising ani kunmanga gi February gi tang mapanda matamadu gi chief minister waramba nongthomam birena resign tawkraba matungda tha adumaki tang taraga humdoida center na Manipur da president rule thamlakibani ngaram pangthokiba mefam adu Manipur gi oinadi yamna maru oiba mefam amani Maramdi mathang tha February gi tang taraga humdoida Manipur da thamiba president rule asi chahi ama mapung phaga doribani masigi mamangda popular government ama semhoba haibasi Manipur gi BJP MLA sing gi apamba amasu oiri bani haina pausing asina makhatari